Kuljit Baban, room number 32, 1970 gi June gi tang Kunginipan. Ahingni. Radhe amasung Manihar phamung amada tuminarame. Matay manaw gi kaw oibanina karisu singnaruba leitana thonglon badi kauram le hairi. Ahing mayay salakpada mi sanglakpagi saum ama Radhebu mikap khangtok thoan ki haiduna tamki. Mahakna aping aphai oina phuk hogalakpada Malemkhomba nupa amana pistol satlaga Radhegi mathabakta namduna tuminna lehenki. Talaktuda Malemkhomba upa nupa ama satsangsilaklaga tumliba Manihar sahebu mangakta thori thusilaga lauba khotpa nangdringaida thonauda zara thadaraga thori masin amana thonggi barda kisanduna namhat hatkibani hairi. Mikup amagi manungda nupa ani adu Maniharbu halamlaga dalangi sirida sangkhatki. Matungdi Radhena karisu khangkidre. Wanthaduna tumthakre haiduna phongdokhi. Pulisna Radhebu pharoi masin hangki. Wayal sang yori. Mihat pi amadi natte haiduna dandi bikhide. Zel yaukhide. Mahazan Kuljit Sahebna mabu zamin yabekhi. Magi hanagi bara yumdagi tonganba ka amada adum lehenki. Hauzik Radesna kanagi oikre. Wahang amasung paukhum. Inaknak na leire magi punsi maham takre. Kuljit Singhagi adum oikre haiduna ningpu tarakle. Soidana su oikiba tabani. Mihat piyamagi dandidagi kankiba mahakna. Haibada mamal luhong labi Radhena sanagi kwagukpu adum hangtuktuna pikiba tabani. Karisungak nyay oide nupigi punsi. Kaithel nukbaiga khenaba leite. Kaithel nukmaigi mathel ngasina ama hayengna ama. Namit khudingi ahongba naibagum nupigi lubaksu hapningba yoningba maphamda yonba yai. Oiningba oisino nupi ateisu nupa mga tara hongduna mayum panay. Radhesu nahani pansano. Aina thiriba amadi khangningbadi magi phinunggi wari nate. Wahang yame paukhomdi luri. Nambul turen mapanda oza kangmayna ngasi ayuk phangliba angang. Gali number 27 dagi thorakpa angang di soidana oiragani. Gali asida aronba aphongba amadi mapalotpa angang kayagi pokphamni. Nate Radesnagi masara. Mapadi kanano. Ozagang maigi visiting card aduna paukhum amadi piragani. Radhena taba teidi kana leiri. Melaigi Zini di kamdaukre. Melaigi Zini. Yamna nga ina. Kanglay paumina hangduna talak ni bawahangdi kunti sabigi wari nate. Aron ba mihatki langla langjinduni. Kanano Manihar hatki banupa ani. Malemkhomba upli banupa amadi thoy baluwang oigadraningi. Atopa duna kana. Bike singsu. Aina singnarubagi waphamni. Bike singsu amadi thoy baluwang khutpu amagi potpani haibasidi soidrabani. Bike singsuna Maniharbu phugani. Makhori metkani haikiba wahi. Hatke haibagi wakhalsu leirampham thoi. Maramdi karigi. Manihar na selmat kiba dunataba asawa maram ama leirampham thoi. Leigani, soidana leigani. Mihat pa kanano haibase, Radesnana soidana khangpham thoi. Mahakna misak lotpani. Maramdi Bike singsuna Radhega adungay education office ta iyang nakhiba mityeng. Aina singnakhi. Mabani nungsinarami haibagi khudam phangkre. Radesnasu magi kainakhiba nupagi maming tao yakide. Nate. Gali number 27 gi yamna singnaningay oiraba misak ama. Khangning ningsinglai. Atay nate Kuljit Singha. Mahak amasung Manihar Saheb luna tinarami. Mahaksu nupida kharadi kamzaba mini. Radesnabu pambadagi mahakna kunek mihat ani neklaga. Maniharbu hatkibu oirambasu kanana khangba. Mamayga makokka mamayga pandub sayat naraba punsi. Paumigi angawba wari. Samu makhongdagi pauna kaithelgi karamba galida. Kamdauna samjinba tari.
Ningthem nubigi gali aronba mihat phongani kanana kaidongai he Ningthem nubi phidam lamchat mangkhrabi phirol naibi amotbi sanagi kwagok hangkhrabi kongreng maya umsillo aroiba thong aigi punsigi angawbo wari pandup kayagi tangkak kayani angang oiringaidagi lairik tamba loirakpa matam sanglaba sahi kayagi thodok kaya thokre ningsingba kaya kaukhiba kaya satra oiduna ima ipagi mapal tangduna hinglingai awana leita lairagi saina saitheng thoina khalludi itomta pokpanina ima ipa anina aigi ningba kharadi thunganbirami punsigi artha khanglude wakhal yamna saurami ai itomta ngairaklaba ngasigi punsi piksenkhre aigi wakhal lairik heiba thorem tarakpe aibu kamdona kanana angawbu ohenkhriba kanada tainarugani ngasigi lairik heiba thabak phangdaba mayam masibu kanagi asoibano mama mapagi खुनाइगी नत्रगा सरकार फरा फरबा मियोय कया ngaunakhre kanana yu ganja kani thakduna matam lele kharana mafam khanghodana mangnakhre kharana huranba taku oikibasu yaure nongmagi mangtharakpane henjinkhre pambai amati thiba summi laingak lon khunai lon mahilon maong amadi hongdokpa pharoidra matamgi laisat aisu angawbani makhal amani angawbagi laifamdi kadaidano zel natraga kaithel da kaidoruni pot niba sel niba ithantagi punsini hingbadi ka hena luba natte ningba kaibagi amadi thabak phangdabagi chaina khol nongmanobagi henjalagle punsigi kaithel da lamuk naraba khongjat Kangla sahargi kaithenda hingnabagi pambai ama thibu oina matam lenba horai saram naraba punsi khongjat nil khongnaba miyamgi marakta koina salai kaithelgi kasil koyada phamlai yenglai ningthijai aikhoigi thawai oiriba kanglagi kaithelgi pandop angakpa nungairaba mathel amani yum masa amalai haiba kaurakhi ahing masing khangdana kaithelgi sidaida yareki mayangi dukan kayada thabak amatang phangnabu hotnaduna koisang changlure phangkhidre thabak ningsinglakbe Ramdas aigi thabak sarkargi loisangda phangdaroi haiba khanglakhi thabak thibagi office kabasu lepki thabakki interview masing khangdana yaukre mahayan khidre kerani oza natraga pion oibagi wakhal thadokre nongan baga kaithel da thorai saba sadaba khangna sanaba marup mapang pik thanna adum thengnai nongmagi senting dana satal kharadi saba phangki phangdaba numit chu yauki angang oiringai dagi sak khangnaraklaba imagi kaithel aiha kaithelgi sanrang amadi natte asumna nongma aroibo oina sahargi maming chatlaba Ramdas Mahajangi dukanda haijinduna mamangda sapleploi ningsinglai so Tarik Ramdas and Sons December 24, 1970 aina mabu ikai khumnabu utna haijaki Mahajan sahib aikhoi kariguma wamta haijage lakpani Ramdas na hairaki aina nangbu yamna munna khangini kari haiba lakpano aina su Mahajan bu mahausadagi munna khanglai aina sujak yolingaida nangsu marak laiduna chaba lakhi Ramdas na nophet tawrakhi isorna sanbibadagi aihak nungaire haibiu kari pami aina phagi tawduna nokhi aidi adomgi pot laktuna di chaba yaukhide imana yaramde asumba lambi satlu hairame maram asina asumba thongsida laklibani nangdi mahausadagi yamna lemna ui karino hairo aihak matam yamna sille nangsu thabak pamra bhaya aihak thabak phangdre aihak become pastor hisab subadi phasana haire thabak masam tang pibigera
Ramdasna aibu munna yenglakle hairaki aikhoi gi hisab asidi nakhoi maitai na suba hairoi aigi hairaba munim ahumari leirene karambe kono yamna lubra hoi khwaiga manade account gi niyam di samane mana taba khara le nakhoi na hairoi oh maung amani ne aihak khara sauning le makhata ki haibidi nakhoi gi hisab arol athup case memo double namlaga onthau osin tawduna state ki income amadi sel tax matpagi mong khara yaubra nakhoi maite officer singna adum yaine Ramdasna karem narakhi sel kharabu pizarabadi yadaba leite furit fi matat ama lemna pikhrabadi harauduna adum yarai aina karigumba taxation inspector oemlabadi khangadabani hui angaubana thengluba michi aigi phibamsu madumangai pendabagi awabagi saithengna henjin khiduna asawbana mangoinaraklame aina mangonda utliba asawbagi maithong amasung wangang Ramdas ti karisu sawkhide nokmi tawraga anok lawthoktuna yengkhalai aduk missing na singlaba bhayabu karamna accountant oihangani Ramdas si aigi asoiba haibu aranba namthak tawba minamba amadi siron tawba haiba sidi hainajade adudi nahak mafam kaidasu thabuk phangba ngamlaroi matam siga nanga janadre phare sale aigi su leiramgani mafam mama namaste aina khotlonduna namaste toramlaga haidorakhi sumjing pantharamdana lakhi Ramdasna lauduna kohoi bhaya ngaiko lao salesman oina lairo lao maitai masa singi punsi amasung laibak angakpani mayang dukan kayana hingbagi tengbang biduna salesman driver amadi yumgi minai oihanbiri madugi damak Ramdas ki kangbu singbu thagatpham thoi mayang singi dukan maitai masagi aroiba thongni pumnamak taina phamni Satra naharolgi sen khaifam sefong amadi ticket yonduna donation tawphamsu oiribani aduga mayamgi phujin phamsu oiribana karigino makhoina maitai masabu maruoiba thabakti pahande aihak salesman natraga driver di oiningkhide maramaduna Ramdas na kaubadu tarabasu sangningkhidre thajaba thamluba aigi aroiba thong Lakshmi Lairembigi Sadong oiramba makugi makon sengi pukaini case memo gi aron banam tha Lairembi asinasu adum yari bana karigi aigi yumdadi ima asina lainingde adudi aisu amot pakarbar tawrasira aigumba lairik ningthina hairaba mamit mana tasing laba maitai pakhang amatasu mayang mahajana tainasu hisab subagi thabak tawhaningkhide madumak aigi laibak phabani sarkar gi loisangda amadi mayang gi dukanda aigi thong hanglamdre haiba khanglakhi adudi kari tawgani kaithel gi maku amasung ahing gi maku koingaunaraba punsi kya gi sinjak mi khujok amana supai paisin khraba khunai maru khunba haibani makhoi gi kari mara lai nakhoina dum hingnabagi mateng piri mipal tangbagi hainabi ama laisu halle munna he khalurabadi kapningi aranba madi leiri madu thidokpa chummi ningsinglakle adungai gi phazarapa pareng ama mairobi kherobi haumai tong takmai kaithendagi makuna una khunge lakpada yenrembi samput saphu hawai maton grow una khunge lakliba asoba kaithelgi maku hawai matol thatliba ang panadde he ahingi maku nangdi kamdona hinge khalli kaithel asida ahingi maku ahingda ukiba Kangla sahargi amotpa mapai lauraba maku mamitna asumak yengduna leirasira lamsat motlaba nupa nupigi mathel ahingi aron bagari huran pot kayani number khangi
godown khangi, mahazon khangi, mahazon kayagi. Asumba tawdraba city police, mamit khatnai, makhut khatnai, karino khosinaki. Camera yaudabadina photo di namhaude. Sakhini iningthaugi murti. Aina piruba aronba pau. Kanana wayal kati thabigani. Punsi kayagi pau lauduna thodok kayabu yenglai. Ahingi maku oiduna kangaunaraba punsi bandu. Laitapam khanglaktraba matam masida mafam ikhang khangauduna thengnaki. Kanglai piba amasung monu angauba. Kaugani karamna ngarangi ahing. Punsigi anau pandub ama. Khuthang landuna sinaramba kanglai pibagi Kangla diary. Kari wari bu irigaba. Hauba tari pumnau nauba tangkak ama. Ingso 1983 January gitang ama. Iray numit. Masu sangkraba punsigi amamba ahing. Anauba ayukna mangala mapanganki. Samu makhongda monu angawbana leptuna hanglakpa aigi iming. Aigi sanglaba saktak wari. Ningsing satli. Lampai amada panasangna thangal kaithel yorure. Gandhi Avenue Road dagi phaudorakle. Sumjing makha onduna thanglakpa aigi khongthang. Kangla sanathong yorakle. Ngaihaktang sapleptuna manungda sumjing yengsiloi. Ngarang ahingi phazaraba isai ningsinglai. He Kangla, he Sahar, Khuthang Lankre, Kangla Tangbal, Maya Kumkre, Wayal Kati, Saklon Hongkre, Kanglay Ima, Mapu Pandre, Sana Laipa. Ayhang Tanna Muk, Mai Onduna, May Lambi Panglay. Satna Wakal de Isay Taray, Loina Kalay. Ngarang Ahingi Sakang Dabanupa, Kanano, Kanglay Piba. Lanson bilamyaygi saklon puba angawba kanano monu angawba. Toy gari. Ayuk angan bagi phong saba sa glass amatang di thangninglai. Pambay laikide. Naya paisa tara yauribaduna sa glass ama phangbadi natte. Sahi khara sida hengat khiba sa gi mamal. Paisa ko mangadagi paisa yankhai yaukre. Paisa amatang thokpadi ngamdre. Thakdaba chadabadi yade. Sa khawna sauduna khonglai. Aigi maiki. Pauna kaithel panglakle. Laibak yengge khalai. Khangna sanaba marup mapang yengna. Sorok yangbi thakdasu mityang thamnami. Marup mapang kanasu unadre. Ay mangaire. Yahonganba kaithel gi sanrang. Kadai seng masangdi amatasu khunkidre. Lambi da paisa tarambasu thengnadre. Aikhoigi hotel mamang. Mahabirgi pan dukan mamangda asaba yengduna leploi. Nungtigi sa thakpham oiraba hotel asida glass ama sotlaga thaklubadi yabani. Ngahaktang khajanaduna lepatagi. Thongsu launa hangde. Karino. Dukan ataisu thong khajik hangnai. Maram leram tawba male. Mahabirga aiga yamna munna khangnai. Suruk bidi sotke haigadabadi hangoirame. Ayuk angan basida harawningai leite. Atay numisingdadi kaya sotbiki, singbiki. Singdaba atay pandukangi hisab, ledger account da isinduna thammi. Migi sendi hatningde, nongmadi singbigi khalle. Ngasina kamdawba, sibadi yadri. Aina urei. Chapi tharaga hek satpa khudangi gari. Gari kata ahumbak sapmanana leplamle. Amatang phawbadi masatpa yabani. Lauthoknaga yariba makhai sabi thajinduna salhalle. Aina pan dukan gi mityeng thamduna hangi. Mahabir bai, nangi gari da pung kya tare? Babu, pung 3 makhai tare. Minute amani phaw ihendribra. Sab sabini. Pung samdokle aigi gari. Maitei pungi soidana bahaiduna minute manga fast ohenkre. Nakongda thangatuna makhol tai. Tek satpa hobagi makhol tarakle. Hayeng phawbadi masatlagani. Khalai kaidawsige. Maithong maka lamduna simbanda momon tawi. Mirak talak yenglaga Mahabirga mayoknaduna wafam ama hodokle. Mahabir bai, ayhak natay sadaba mathokle.
Nang mateng amata pangudra. Pangera. Haibiyo, kaidore. Mahabir na hanglai. Se, gari si matang lupa yang kay dabadot panongke. Kuiroy, hayang adum handoke. Asi haina gari bisankre. Mahabir na hoy may haide. Lupa yang kay kakpirake. Gari loksankre. Ay na mabu pukning na tagalami. Itanda hangze. Hayang di karam na handokani. Toy gari asina kaya ako'y nahingi khali. Ngasibu hawkrabadi hayang kaya layri. Luribadi ngasini. Hayang di sikibasu yay.